Moreh Leiriba State Force kidi helicopter na Pot-Chei Purakkani Awatpa Leiroi Rahul Gupta. Moreh Leiriba State Force kidi helicopter na Pot-Chei Puraktuna Awatpa mata Leiroi haina Tecnopal District Police ki Superintendent Rahul Gupta na ngarang ayok Tecnopal District Police na sindu na pangthok pamipam amada haikre. Mga suba Assam Rifles ki IB da ngarang ayok pangthok ki bamipam aduda SP Rahul Gupta na hai State Force da isang amasong chana thang na bapiba yaroi haiduna. Dukan fam liba singda kihaliba si taubigano State Force ki waina di Awatpa karisu Leiroi makada yadraga su helicopter da Puraktuna Awatpa mata Leiroi wagadabade Moreh gi miyam khakta nei ngarang gi mifamadu da Tecnopal District Police ki Superintendent Rahul Gupta Additional SP MD Riaz Moreh Police Station ki OC MD Salaudin mga suba ARG Town Commander Sekhawat amasung Hill Tribal Council HTC Moreh Tamil Sangam Moreh, Gorkha Samas Samiti Moreh, Manipuri Muslim Council Moreh, Kuki Women Union and Human Rights Moreh ki community luching basing saruk yakhe. HTC Moreh ki President Victor Lingthangge, Maikai dagi State Force da. Ising amasung chana thang na bapiba yaroi haiba isu asigi matang da village volunteer singa unaraga pau piraki hai na phongdokhe. Maraksida ngasi Moreh da full curfew thamkhre hai re.